Hello everyone, welcome back to my channel 7 Speed Manipur. Ngasidi miyam video se koigi nauna tholokpa koi tata gi site gi hatareko. Tata Tiago do anova pra koigi new looks amaga loinana new generation ne dum habiareko. Mase yam phajare hatare yengda ado sigi matangda ngasidi samlappa saigi sigi gari sigi matangda video amusum semjarake na semjabane ngasi video se ko. Ado video se andak se imphal koi gari miyam se stock se marang kaina leitabaga video se kana tongna koi gi showroom da kaida chalaga sembagi kudong sabdo kitang handa kitang phak tare ko aduna adum maramakta koi gi gari kana tawdraga su phangdraga su dum khara gai sum update masa masa khara sum pijarake ado yengminase koi gi kana ko sina interest le raga di haiba gari si adum consider tawa yai ado punna yengminaraga khangminarase aduga update sidaida anova kari changes hanagi Tiago dagi anova jiki Tiago sida anova changes kari lai habdo adusu khangminase aduga magi kaigi pros na kaino cons na kaino adagi magi competitive price adagi magi competitors sing na kana kana no sum ko kitang sum nainasi ko ado myam video sin nong na thingna biaw gadi koigi subscribe like and share to send bio id bell icon se to send bio maram ne koi gari ga mari lena content sing che season kharaga sum mar makta I pur ga lak sabani ko ado myam adi video se hojala se okay koigi Tata Tiago se koigi ma hack tholok pudagi na hoji pause koigi sum facelift ta update lai se singa aniak su boidoni ko ado jiki update se pura koi changes amani new generation amani haiba dum chamanare maidi magi ayamba features ing fazana haidi yausalakpa adagi magi platform ju khara koi changes kitang haidi koi gi hana x1 dagi hujina mo x alpha na smaina upgrade kitang lakpa koi gi still body strength oinaba koi tongan ba kitang body je kitang haitare kannaba pang kannaba dumba my frame ko my platform just final lakpa aduga mu koigi magi feature da kaida mayam hapsala khrebo ko ado feature da hapsala sing he kamai tawno ado sum tang yengminar se adaida ihana mada koigi magi specification se kari no to adum tang hana koi khangmina se ko azma se koigi Tiago se exterior su sense fazana u fange ado interior su dum khara changes adum o fange aduga magi safety de ko adum khara kitang hen ba haitare ko khara adum hen ba la have tare ado yengminar se magi khoi gi han bada khoi gi magi price yamna pamna ga doise price ne ko price se magi starting je khoi gi sumna tagi khoi gi 4.69 dagi hawraga goes up to 8.55 lakh smaina sibawgi chang sida yawebo ado magi price point de yengogadi magi competitor se khoi gi Maruti Suzuki gi khoi gi Swift ko adagi kaino khoi Grand i10 news adagi Maruti da khoi gi salary issue moi khoi price point ni adi moi sum compete udi ai aduga Wagoner ga suga adugo maruina khoi gi stage magi feature sing chi matung ina khoi sum price se yenga sum compete kana Swift ka maruina khoi gi Hyundai gi jiki kariba news to Grand i10 news ka moi pura tawebo ado price point di yenga di sisina Tata gi sina khara kitang di mana kitang budget si kitang low ebo aduna budget kitang low eba pamiraga di hadum hariba sigi piliba Tata Tiago gi anobusa sidum consider to yai ado maruina koi nupi angang sina su yamne hena pamna ga do color option da su handakti lakrebo ko haidi color sing jai screen dum hapsarake ko ado ki matek phajare ko color sing ja haidi pura haidi hanagi masu thok to mayam do adum to oidreba magic anowa koi masu je koi ke haidare yam unique oiba haidare aduma makal color loin la haidare aduga haiba koi gi magi engine my engine se hanagi dum 1.2 3 cylinder Revoltron engine no adum oidini ko aduga mo koi gi CNG na mo twin cylinder dum la ka do nebu ko aduga magi power figure om de makhan so screen hapsarage ma je 86 horsepower ko aduga 113 newton meters maina lakani aduga CNG dana khoi 75.5 ka horsepower aduga 96.5 newton meters maina lakani boga aduga khoi
ꯄꯦꯇ꯭ꯔꯣꯜꯒꯤꯁꯤꯅ ꯈꯤꯇꯪ ꯄꯋꯥꯔꯗꯤ ꯈꯤꯇꯪ ꯃꯣꯏꯅ ꯈꯤꯇꯪꯗꯤ ꯍꯦꯜꯂꯦꯕꯀꯣ CNGꯒ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ 5 ꯁ꯭ꯄꯤꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯕꯣꯠ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜꯒ CNGꯒꯤꯁꯤꯗꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯂꯦꯖꯁꯦ ꯑꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜꯅ 19 to 20 ꯀꯩꯅꯣ ꯀꯤꯂꯣꯃꯤꯇꯔ ꯄꯔ ꯂꯤꯇꯔꯒꯤ ꯆꯥꯡ ꯁꯨꯃꯥꯏꯅ ꯄꯤ ꯀꯝꯄꯅꯤꯅ ꯄꯤꯕꯗꯣꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ CNGꯅ 26 to 28 ꯁꯨꯃꯥꯏꯅ ꯄꯤ ꯑꯗꯣ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ CNGꯁꯤꯗ ꯒ꯭ꯌꯥꯁ ꯁ꯭ꯇꯦꯁꯟꯁꯨ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯜꯗꯣ ꯂꯣꯏ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯛꯇꯤꯀꯦꯂꯤꯇꯤꯗ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯋꯥꯡꯕ ꯀꯩꯅꯣꯅꯦ 170 mmꯒꯤ ꯆꯥꯡꯗꯒꯤ ꯋꯥꯡꯉꯦꯕꯀꯣ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯈꯤꯇꯪ ꯋꯥꯡꯕꯁꯦ ꯀꯥꯟꯅꯩꯀꯣ ꯒꯥꯔꯤꯗ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯦꯅꯤ ꯂꯒꯦꯖꯀꯨꯝꯕ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯄꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀோ ꯑꯗꯨꯅ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ 242 ꯂꯤꯇꯔꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ CNGꯗꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯂꯩ ꯆꯦꯟꯖꯦꯁꯁꯦ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇꯦꯔꯤꯌꯔꯒꯤ ꯂꯨꯛꯁꯤꯗ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯐ꯭ꯔꯟꯒꯤ ꯂꯨꯛꯁꯦ ꯄꯨꯔꯥ ꯆꯦꯟꯖꯦꯁ ꯐꯖꯅ ꯎꯕ ꯐꯪꯉꯦ ꯌꯥꯝꯅ ꯁꯥꯔꯞ ꯑꯣꯏꯕ ꯗꯤꯖꯥꯏꯟꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯃꯑꯣꯡ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯄꯨꯔꯥ ꯔꯤꯗꯤꯖꯥꯏꯟ ꯇꯧꯔꯒ ꯊꯣꯛꯂꯛꯄ ꯕꯝꯄꯔꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯅꯧꯕ LED ꯍꯦꯗꯂꯦꯝꯞ ꯂꯥꯛꯆꯔꯅꯤ ꯑꯗꯨꯒ LED DRL ꯂꯥꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯄꯤꯛꯅ ꯁ꯭ꯂꯤꯛ ꯑꯣꯏꯅ ꯑꯥꯏꯕ꯭ꯔꯣꯒꯤ ꯇꯥꯏꯞꯇ ꯆꯦꯟꯕꯗꯣ ꯑꯗꯨꯃ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯐꯣꯛ ꯂꯦꯝꯞꯁꯨ ꯌꯥꯎꯖꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯥꯏꯠ ꯄ꯭ꯔꯣꯐꯥꯏꯜ ꯂꯣꯝꯗ ꯌꯦꯡꯕ ꯀꯥꯟꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ 15 ꯏꯟꯆꯀꯤ ꯗꯥꯏꯃꯟ ꯀꯠ ꯑꯦꯂꯣꯏ ꯑꯩꯈꯣꯏ ꯂꯥꯛꯑꯅꯤꯀꯣ ꯍꯥꯌꯔ ꯇ꯭ꯔꯤꯝꯗꯅꯤꯀꯣ ꯕꯦꯁꯇꯗꯤ ꯑꯃꯨꯛ ꯂꯥꯛꯑꯣꯏꯀꯣ ꯑꯗꯨꯒ ꯀꯅꯦꯛꯇꯦꯠ ꯇꯦꯜ ꯂꯦꯝꯞ ꯗꯤꯖꯥꯏꯟꯁꯦ ꯀꯅꯦꯛꯇꯦꯠ ꯇꯦꯜ ꯂꯦꯝꯞ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯀꯅꯦꯛꯇꯦꯠꯇꯤ ꯑꯣꯏꯗꯕꯀꯣ ꯂꯥꯏꯠ ꯕꯥꯔꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯏꯟꯇꯔꯤꯌꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯗꯦꯁꯕꯣꯔꯗꯁꯦ ꯈꯔ ꯇꯣꯡꯉꯥꯜꯂꯦ ꯍꯥꯟꯅꯗꯒꯤ ꯈꯔ ꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯒꯤ ꯀꯂꯔ ꯊꯤꯝꯁꯨ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯒ ꯑꯩꯈꯣꯏ ꯕ꯭ꯂꯦꯛꯀꯀꯣ ꯀꯂꯔ ꯊꯤꯝ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ 10.25 ꯏꯟꯆꯇ ꯑꯃ ꯍꯥꯞꯄꯦ ꯐ꯭ꯂꯣꯇꯤꯡ ꯇꯥꯏꯞꯇꯕꯨꯀꯣ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦꯠ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯂꯣꯏ ꯁꯞꯄꯣꯔꯠ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀ꯭ꯂꯁꯇꯔꯗꯨꯁꯨ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟ ꯍꯥꯞꯄꯗꯨ ꯑꯗꯨꯃꯥꯏꯅ ꯈꯔ ꯄꯤꯛꯇꯛꯅ ꯑꯃ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯐꯖꯍꯜꯂꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯕꯤꯟꯒꯤ ꯀꯝꯐꯔꯠꯇ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯑꯗꯒꯤ ꯗꯦꯁꯕꯣꯔꯗ ꯂꯦꯑꯥꯎꯠ ꯀꯣ ꯑꯟꯗꯔ ꯊꯥꯏ ꯁꯞꯄꯣꯔꯠ ꯑꯗꯒꯤ AC ꯚꯦꯟ ꯃꯅꯤꯡꯒꯤꯀꯣ ꯑꯗꯒꯤ ꯑꯣꯇꯣ ꯀ꯭ꯂꯥꯏꯃꯦꯠ ꯀꯟꯇ꯭ꯔꯣꯜ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯕ ꯑꯍꯦꯟꯕꯀꯣ ꯐꯤꯆꯔꯁ ꯁꯨꯃꯥꯏꯅ ꯌꯥꯎꯁꯜꯂꯛꯈ꯭ꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯊꯥꯏ ꯁꯞꯄꯣꯔꯠ ꯌꯥꯎꯕꯁꯤꯃꯗꯤ ꯌꯥꯝ ꯐꯩ ꯑꯃꯔꯣꯝꯗꯀꯣ ꯍꯥꯏꯗꯤ ꯇꯣꯡꯕ ꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯅꯧꯕ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛ ꯍꯥꯏꯇꯥꯔꯦ ꯇꯦꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔꯂꯦꯁ ꯁ꯭ꯃꯥꯔꯠꯐꯣꯟ ꯆꯥꯔꯖꯔ ꯑꯃ ꯌꯥꯎꯖꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯏꯟ ꯁ꯭ꯄꯣꯠ ꯃꯣꯅꯤꯇꯔꯤꯡꯒꯤ ꯑꯃ ꯌꯥꯎꯖꯔꯛꯑꯅꯤ ꯃꯤꯔꯔꯗꯀꯣ ꯑꯗꯨꯒ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜ ꯑꯃ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯒ ꯇꯥꯏꯞ Cꯒꯤ ꯐꯥꯁ ꯆꯥꯔꯖꯤꯡꯒꯤ ꯑꯃꯨꯛ ꯄꯣꯔꯠ ꯑꯃꯁꯨ ꯍꯥꯞꯄꯛꯑꯅꯦꯕꯀꯣ ꯑꯗꯨꯒ ꯃꯅꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ AC ꯚꯦꯟ ꯍꯥꯟꯅ ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯎꯔꯛꯑꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯅꯨꯡꯒꯤ ꯐꯤꯆꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯧꯕ ꯍꯥꯞꯆꯤꯜꯂꯛꯄ ꯑꯁꯤ ꯂꯩꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤ ꯐꯤꯆꯔ ꯍꯥꯏꯇꯥꯔꯦ ꯁꯦꯐꯇꯤ ꯏꯀ꯭ꯋꯤꯞꯃꯦꯟꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠꯇꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ 6 ꯏꯌꯔꯕꯦꯛ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯀꯔꯇꯦꯟ ꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯂꯣꯏ ꯑꯣꯜ ꯑꯩꯈꯣꯏꯒꯤ ꯑꯦꯀ꯭ꯔꯣꯁ ꯗ ꯚꯦꯔꯤꯌꯟ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯒ ESC ꯌꯥꯎꯔꯛꯑꯅꯤ ABS ꯌꯥꯎꯔꯛꯑꯅꯤ EBD ꯌꯥꯎꯔꯅꯤ ꯑꯥꯏꯁꯣꯐꯤक्स ꯁ꯭ꯇꯥꯏꯜꯒꯤ ꯁꯤꯠ ꯃꯥꯎꯟꯇꯦꯠ ꯌꯥꯎꯔꯛꯑꯅꯤ ꯔꯤꯌꯔ ꯄꯥꯔꯀꯤꯡ ꯁꯦꯟꯁꯔ ꯌꯥꯎꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ 360 ꯗꯤꯒ꯭ꯔꯤ ꯀꯦꯃꯦꯔꯥꯒꯤ ꯐꯤꯆꯔ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯎꯒꯗꯣꯏꯅꯦꯕꯀꯣ ꯃꯥꯒꯤ ꯁꯦꯐꯇꯤꯔꯣꯝꯗ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯣꯂꯤꯠ ꯋꯤꯜ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯇ꯭ꯔꯛꯆꯔꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯤ ꯒ꯭ꯂꯣꯕal NCAPꯇ 4 ꯁ꯭ꯇꯥꯔ ꯔꯦꯇꯤꯡ ꯐꯪꯈ꯭ꯔꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯄꯔꯐꯣꯔꯃꯦꯟꯁ ꯃꯥꯁꯤ ꯄꯔꯐꯣꯔꯃꯦꯟꯁ ꯌꯥꯝꯅ ꯁ꯭ꯃꯨꯠꯂꯤ ꯑꯗꯨꯝ ꯗꯤꯂꯤꯚꯔ ꯇꯧꯕ ꯉꯝꯕ ꯁꯤꯇꯤ ꯀꯝꯃ꯭ꯌꯨꯠꯀꯤꯗꯃꯛꯇ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯃꯦꯟꯇꯦꯅꯦꯟꯁꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗꯧꯕ ꯒꯥꯔꯤꯁꯨ ꯑꯣꯏ ꯑꯗꯨꯒ ꯃꯥꯒꯤ क्वालिटीसे अदम सस्पेंशन जी याम थिना नुंगाइबनी को मैम अखोई खितंग पोटहोलगुम्बा अकुटपा तोंबा खितंग थौ कांदस तुम इसाना अदम खांगनीगा याम नुंगाइबा कैनोने टाटा की सस्पेंशन जे अदम मोइसे तुम खरा फजना थबक तवेबो अदो सुमाइना लैगनी अदुगा मासे
ꯇꯥꯇꯥꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯒꯤ ꯑꯐꯕ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯛꯏꯁꯦ 360 degree ꯀꯦꯃꯦꯔꯥ ꯑꯃ ꯌꯥꯎꯖꯔꯛꯑꯅꯤ 6 ꯏꯌꯔꯕꯦꯛ ꯁ꯭ꯇꯦꯟꯗꯔꯠꯇꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯌꯥꯎꯖꯔꯅꯤ ꯑꯗꯨꯒ 10.25 inch ꯁꯤꯃ ꯌꯥꯎꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯄ꯭ꯔꯤꯃꯤꯌꯝ ꯑꯃ ꯑꯩꯈꯣꯏꯗ ꯐꯤꯜ ꯇꯧꯍꯟꯕꯗꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯁꯦꯒꯃꯦꯟꯁꯤꯗ ꯐꯪꯉꯤꯁꯦ ꯍꯥꯏꯗꯤ ꯑꯌꯥꯝꯕ ꯐꯪꯅꯗꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤꯁꯤꯗꯩꯗ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯁꯦꯒꯃꯦꯟꯁꯤꯗ ꯐꯪꯍꯟꯕꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯐꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕ ꯀꯥꯟꯗ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯑꯣꯏꯔꯛꯀꯅꯤ ꯒꯥꯔꯤꯁꯤꯀꯣ ꯑꯗꯨꯒ ꯁꯦꯒꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯃꯦꯇꯤꯛ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯀꯣ ꯁꯨꯝꯕ ꯀꯩꯅꯣꯁꯤꯁꯨ ꯀꯩꯅꯣꯅꯦ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯦꯒꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯃꯦꯇꯤꯛ ꯇ꯭ꯔꯥꯟꯁꯃꯤꯁꯟꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯄꯤꯌꯔ ꯋꯤꯠ ꯑꯩꯈꯣꯏ CNGꯒ ꯄꯤꯌꯔ ꯇꯧꯔꯒ ꯊꯧꯕ ꯌꯥꯕꯒꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯗ ꯃꯥꯒꯤ ꯀꯣꯟꯁ ꯂꯣꯝꯗ ꯃꯥꯒꯤ ꯅꯦꯒꯦꯇꯤꯞ ꯂꯣꯝꯗ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯖꯁ ꯑꯣꯟꯂꯤ 3 cylinder ꯑꯣꯏꯕ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤꯀꯣ ꯍꯥꯏꯗꯤ ꯍꯥꯏꯌꯔ RPMꯗ ꯈꯤꯇꯪ ꯏꯟꯖꯤꯟꯁꯦ ꯈꯤꯇꯪ ꯅꯣꯏꯖꯤ ꯑꯣꯏꯕꯀꯣ ꯑꯗꯨꯒꯤ ꯋꯥ ꯈꯛꯇꯅꯦ ꯑꯇꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯩꯇꯦ ꯑꯗꯨꯒ ꯇꯥꯇꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯔꯤꯁꯦꯜ ꯚꯦꯂꯨꯁꯦ ꯈꯤꯇꯪꯗꯤ ꯅꯦꯝꯃꯦꯕꯀꯣ ꯑꯗꯣ ꯑꯦꯁ ꯀꯝꯄꯤꯌꯔ ꯇꯨ ꯑꯩꯈꯣꯏꯒꯤ ꯑꯗꯔ ꯃꯥꯔꯨꯇꯤꯒꯨꯝꯕ ꯑꯇꯩ ꯌꯦꯡꯉꯨꯔꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯇꯥꯇꯥꯒꯤꯁꯦ ꯔꯤꯁꯦꯜꯗ ꯈꯤꯇꯪ ꯅꯦꯝꯃꯦ ꯀꯣ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯔꯤꯁꯦꯜꯒꯤ ꯀꯩꯅꯣꯁꯤꯗ ꯄꯣꯏꯟꯁꯤꯗ ꯌꯦꯡꯉꯨꯔꯒ ꯈꯤꯇꯪ ꯅꯦꯝꯃꯦ ꯑꯗꯨ ꯇꯞꯅꯗꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯇꯥꯇꯥꯒꯤꯁꯦ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯦꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯨꯝ ꯍꯥꯏꯐꯦꯠ ꯀꯣꯃꯦꯟꯗ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯍꯧꯖꯤꯛ ꯇꯥꯇꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯁꯤꯌꯔꯁꯤ ꯇꯞꯅ ꯋꯥꯡꯈꯠꯂꯛꯏꯀꯣ ꯍꯥꯟꯅꯗꯤ ꯅꯝꯕꯔ 3rd 4th ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯦꯀꯦꯟ ꯊꯥꯔꯠꯁꯤꯗ ꯑꯗꯨꯝ ꯗꯣꯃꯤꯅꯦꯠ ꯃꯥꯔꯀꯦꯠ ꯁꯤꯌꯔ ꯗꯣꯃꯤꯅꯦꯠ ꯇꯧꯔ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯇꯥꯇꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯨꯇꯤꯒꯤ ꯁꯦꯜꯁ ꯔꯦꯀꯣꯔꯠ ꯊꯨꯒꯥꯏꯕ ꯉꯝꯕ ꯇꯥꯏꯃꯤꯡꯁꯨ ꯍꯦꯛ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯣ ꯇꯥꯇꯥꯁꯤ ꯑꯗꯨꯝ ꯌꯥꯝꯅ ꯁꯦꯐꯇꯤꯔꯣꯝꯗ ꯌꯦꯡꯉꯒꯗꯤ ꯌꯥꯝ ꯊꯤꯅ ꯐꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯑꯃꯁꯨ ꯑꯣꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯒꯥꯔꯤꯁꯦ ꯌꯥꯝ ꯇꯥꯇꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯑꯗꯨꯒ ꯄ꯭ꯔꯥꯏꯁ ꯄꯣꯏꯟꯗ ꯌꯦꯡꯕ ꯀꯥꯟꯗꯁꯨ ꯐꯔꯦ ꯑꯗꯨ ꯁꯦꯐꯇꯤꯔꯣꯝꯗ ꯌꯦꯡꯕꯗꯁꯨ ꯐꯔꯦ ꯑꯗꯨꯒ ꯃꯦꯟꯇꯦꯅꯦꯟꯁꯇ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯐꯔꯦ ꯍꯧꯖꯤꯛ ꯋꯥꯠꯂꯤꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯟꯖꯤꯟꯁꯦ ꯈꯤꯇꯪ ꯔꯤꯐꯥꯏꯟꯃꯦꯟ ꯑꯦꯁ ꯀꯝꯄꯤꯌꯔ ꯇꯨ ꯑꯩꯈꯣꯏꯒꯤ ꯃꯥꯔꯨꯇꯤ ꯁꯨꯖꯨꯀꯤ ꯀꯝꯄꯅꯤꯒ ꯀꯝꯄꯤꯌꯔ ꯇꯧ ꯀꯥꯟꯗ ꯏꯟꯖꯤꯟꯁꯦ ꯔꯤꯐꯥꯏꯟꯃꯦꯟ ꯑꯣꯏꯕꯗꯤ ꯈꯤꯇꯪꯗꯤ ꯃꯥꯅꯗꯤ ꯋꯥꯠꯄꯗꯧꯅꯗꯤ ꯇꯧꯋꯦꯀꯣ ꯑꯩ ꯃꯣꯠꯇꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ ꯐꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯀꯣꯝꯄꯤꯠ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁ꯭ꯋꯤꯐꯅꯦ ꯒ꯭ꯔꯥꯟ ꯑꯥꯏꯇꯦꯟ ꯅꯤꯌꯣꯁꯅꯦ ꯃꯥꯅꯦ ꯃꯔꯨ ꯑꯣꯏꯅ ꯃꯌꯥꯝꯅ ꯀꯝꯄꯤꯠ ꯇꯧꯅꯩꯁꯤꯀꯣ ꯑꯗꯣ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄ꯭रीमिꯌꯝ ꯌꯥꯝꯅ ꯄ꯭रीमिꯌꯝ ꯑꯣꯏꯕ ꯀꯣ ꯃꯅꯨꯡ ꯏꯟꯇꯤꯔꯤꯌꯔ ꯄ꯭रीमिꯌꯝ ꯑꯣꯏꯕ ꯑꯗꯒꯤ ꯄ꯭ꯔꯗꯛ ꯀ꯭ꯋꯥꯂꯤꯇꯤ ꯈꯤꯇꯪ ꯂꯩꯕ ꯌꯦꯡꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯟꯗꯥꯏꯒꯤ ꯒ꯭ꯔꯥꯟ ꯑꯥꯏꯇꯦꯟ ꯁꯤ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯀꯣ ꯃꯣꯏ ꯁꯨꯝ ꯀꯝꯄꯤꯌꯔ ꯇꯧ ꯀꯥꯟꯗ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯐꯨꯏꯜ ꯏꯐꯤꯁꯤꯌꯦꯟꯁꯤ ꯑꯣꯏꯕ ꯑꯗꯨꯒ ꯔꯤꯁꯦꯜ ꯚꯦꯂꯨꯒꯨꯝꯕ ꯁꯤꯗꯩꯗ ꯈꯤꯇꯪ ꯃꯦꯟ ꯐꯣꯀꯁ ꯑꯣꯏꯅ ꯌꯦꯡꯕꯤꯔꯒꯗꯤ ꯁ꯭ꯋꯤꯐꯀꯨꯝꯕ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥ ꯇꯤꯌꯥꯒꯣ ꯀꯟꯁꯤꯗꯔ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯍꯟꯅꯤꯡꯕ ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯦꯐꯇꯤꯔꯣꯝꯗ ꯈꯤꯇꯪ ꯍꯦꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯊꯝꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯗꯨꯝ ꯃꯦꯟꯇꯦꯅꯦꯟꯁꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯨꯛꯁꯇꯀꯣ ꯑꯗꯨꯝ ꯒꯥꯔꯤꯁꯨ ꯑꯗꯨꯝ ꯐꯖꯕ ꯁꯤ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯇꯥꯇꯥ ꯇꯤꯌꯥꯒꯣ ꯁꯤ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯄꯣꯏꯟꯗ ꯌꯦꯡꯉꯒꯁꯨꯀꯣ ꯄ꯭ꯔꯥꯏꯁꯁꯨ ꯃꯥꯅ ꯍꯣꯡꯕ ꯑꯣꯟꯂꯤ ꯖꯁ 4.69 ꯁ꯭ꯇꯥꯔꯠ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯗꯤ ꯌꯦꯡꯕꯤꯔꯣ ꯄ꯭ꯔꯥꯏꯁ ꯄꯣꯏꯟꯁꯦ ꯑꯗꯨꯅ ꯑꯣꯟ ꯔꯣꯗꯇ ꯑꯔꯥꯎꯟ ꯑꯩꯈꯣꯏ 5.5 ꯃꯨꯛꯀꯤ ꯆꯥꯡꯗꯀꯣ ꯂꯥꯛꯀꯅꯦꯕꯀꯣ 5.5 ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯆꯔꯁꯤꯡꯗꯣ ꯑꯗꯨꯝ ꯑꯥꯐꯇꯔ ꯃꯥꯔꯀꯦꯠꯇꯒꯤ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯁꯦ ꯕꯦꯁꯇꯤ ꯌꯥꯝ ꯄꯥꯝꯒꯜꯂꯦꯀꯣ ꯑꯗꯨꯒ ꯏꯁꯥꯅ ꯑꯄꯥꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯐꯤꯆꯔꯁꯤꯡꯗꯨ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯊꯧꯕꯗꯤ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯑꯗꯣ ꯇꯣꯞ ꯑꯣꯏꯅ ꯂꯧꯕꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯌꯦꯡꯁꯦ ꯃꯊꯪ ꯒꯥꯔꯤꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯒꯥꯔꯤꯁꯤꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯦ ꯃꯌꯥꯝ ꯇꯤꯜ ꯗꯦꯟ ꯕꯥꯏ ꯕꯥꯏ